ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯉꯥꯡꯅꯤꯡꯗꯦ ꯇꯧꯅꯤꯡꯗꯦ ꯇꯁꯦꯡꯅ ꯑꯁꯦꯡꯕ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯨꯡꯉꯥꯡ ꯑꯣꯏꯒꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯇꯧꯕꯇꯕꯨ ꯃꯥꯏꯀꯩ ꯃꯔꯤ ꯆꯠ ꯌꯥꯗ꯭ꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯥꯔꯃꯤꯅ ꯇꯧꯔꯤꯕ ꯅꯦꯆꯔ ꯃꯌꯥꯝꯁꯦ ꯃꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯣꯕ ꯃꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯀꯩꯁꯨ ꯋꯥ ꯉꯥꯡꯉꯣꯏꯒꯦꯕ ꯃꯣꯏꯒꯤ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯗꯅ ꯄꯥꯈꯠꯂꯒꯗꯤ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯁꯔꯀꯥꯔ ꯑꯅꯤꯁꯤꯅ ꯑꯆꯨꯝꯕ ꯊꯕꯛꯇꯣ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯊꯣꯛꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯏꯆꯥ ꯏꯁꯨ ꯇꯧꯗꯅ ꯌꯨꯝꯗ ꯂꯩꯕ ꯑꯗꯨꯕꯨ ꯏꯔꯝꯗꯝ ꯏꯔꯩꯕꯥꯛꯁꯤꯅ ꯂꯨꯏꯀꯣ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯅ ꯂꯨꯏꯀꯣ ꯍꯥꯏꯗꯅ ꯊꯣꯛꯑꯕ ꯄꯣꯠꯇꯨꯗ ꯉꯁꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯇꯁꯦꯡꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯦ ꯑꯩꯁꯨ ꯑꯆꯨꯝꯕ ꯐꯤꯔꯦꯞ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯏꯃꯥꯒꯤ-ꯃꯩꯔꯥꯒꯤ ꯁꯥꯏꯠꯇꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯧꯔꯒ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯊꯤꯒꯠꯈꯤꯅꯤ ꯑꯥꯏꯟꯒꯤꯗꯁꯨ ꯊꯣꯡꯗꯁꯨ ꯆꯪꯉꯒ ꯊꯤꯒꯅꯤ ꯑꯩꯅ ꯀꯩ ꯃꯔꯝꯒꯤꯅꯣ ꯅꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯁꯦ ꯃꯊꯛꯀꯤ ꯑꯣꯔꯗꯔꯅꯤ ꯑꯗꯨꯝ ꯍꯥꯏꯕ ꯃꯊꯛꯀꯤ ꯑꯣꯔꯗꯔ ꯍꯥꯏꯕ ꯄꯣꯠꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯍꯥꯏꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯁꯦꯟꯇꯔꯅ ꯑꯩꯈꯣꯏ ꯁꯨꯖꯥꯇꯥ ꯀꯅꯥꯅꯣ ꯈꯪꯕ ꯅꯠꯇꯦ ꯁꯨꯖꯥꯇꯥꯗ ꯀꯔꯤ ꯏꯔꯥ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯃꯣꯏꯅ ꯁꯣꯟꯗꯒꯤ ꯀꯩꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯕꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯣꯏꯅ ꯍꯥꯏꯗꯣꯛꯑꯁꯨ ꯌꯥꯗꯦ ꯃꯊꯛꯀꯤ ꯑꯣꯔꯗꯔꯅꯤ ꯍꯥꯏ ꯂꯩ ꯑꯩꯈꯣꯏ ꯇꯥꯡ 8ꯗ ꯆꯠꯀꯗꯕꯅꯤ ꯇꯥꯡ 8ꯗꯨꯁꯨ ꯃꯌꯥꯝꯅ ꯃꯦꯗꯤꯌꯥꯅꯁꯨ ꯈꯪꯉꯗꯨꯅꯤ ꯇꯥꯡ 8ꯗ ꯑꯩꯁꯦ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯃꯣꯏꯒꯤ ꯇꯥꯡ 8ꯗ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯃꯣꯏꯒꯤ DMCCꯅ ꯑꯃꯨꯛ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯣꯏꯅ ꯇꯤꯀꯦꯠ ꯊꯥꯔꯒ ꯇꯥꯡ 10ꯁꯤꯗ ꯑꯩꯈꯣꯏ ꯆꯠꯄꯅꯤ ꯑꯩꯈꯣꯏ ꯏꯃꯥ ꯑꯍꯨꯝ ꯆꯠꯄꯅꯦ ꯑꯗꯨꯒ ꯆꯠꯄ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯇꯥꯡ 10 11 ꯐꯥꯎꯁꯤꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯪꯗꯦ ꯃꯣꯏ ꯅꯨꯄꯤ ꯇꯥꯡ 10ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯗꯦꯒꯤꯗꯨꯁꯨ ꯃꯣꯏ ꯐꯪꯁꯟꯗꯣ ꯌꯥꯎꯅꯕ ꯍꯥꯏꯗꯅ ꯇꯥꯡ 8ꯗ ꯆꯠꯄꯅꯤ ꯏꯃꯥꯁꯤꯗꯤ ꯑꯌꯨꯛꯇ ꯑꯗꯨꯝ ꯇꯥꯡ 8ꯗ ꯌꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯨꯡꯊꯤꯟꯒꯤ ꯇꯧꯕꯗ ꯇꯥꯡ 8ꯒꯤ ꯊꯣꯛꯏꯕ ꯀꯃꯜ ꯕꯥꯕꯨꯒꯤ ꯅꯨꯄꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯦꯗꯤꯌꯥꯅꯁꯨ ꯍꯦꯟꯅ ꯈꯪꯉꯗꯨꯅꯤ ꯑꯗꯨꯅ ꯑꯗꯨ ꯌꯥꯎꯕ ꯉꯝꯗꯕꯗꯒꯤ ꯇꯥꯡ 10ꯗ ꯆꯠꯂꯦ ꯇꯥꯡ 10 ꯆꯠꯄꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯗ ꯌꯧꯔꯦ ꯅꯨꯡꯗꯥꯡ ꯌꯧꯕꯁꯤꯗ ꯅꯣꯡꯉꯥꯟꯕꯐꯥꯎꯇ ꯀꯩꯝꯇ ꯈꯪꯗꯦ ꯑꯗꯨꯒ ꯇꯥꯡ 23ꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯟꯒꯤꯁꯤꯗ ꯑꯩꯅ ꯆꯠꯂꯝꯗꯥꯏꯒꯤ ꯄꯨꯡ 12ꯒ ꯃꯤꯅꯤꯠ 10 ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨꯒꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯐꯥꯎ ꯀꯥꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯅꯋꯥꯗꯥꯒꯤ ꯕ꯭ꯔꯤꯟꯗꯥꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯃꯣꯏꯒꯤ ꯑꯦꯁꯥꯏ ꯑꯃ ꯂꯥꯛꯏ ꯃꯥꯒꯤ ꯃꯃꯤꯡ ꯑꯥꯔꯕꯤꯟ ꯀꯧꯏ ꯃꯥꯅ ꯍꯥꯏꯁꯤ ꯅꯪ ꯁꯨꯖꯥꯇꯥꯔꯥ ꯍꯥꯏꯔꯦ ꯃꯥꯅꯦ ꯍꯥꯏꯔꯦ ꯍꯥꯏꯕꯗꯒꯤꯗꯤ ꯅꯪ ꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯥꯎꯕ ꯌꯥꯔꯣꯏ ꯈꯣꯠꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯀꯩ ꯃꯔꯝꯒꯤꯅꯣ ꯃꯊꯛꯀꯤ ꯑꯣꯔꯗꯔꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄ ꯏꯟꯐꯣꯔꯃꯦꯁꯟꯅꯤ ꯍꯥꯏꯔꯦ ꯑꯗꯣ ꯀꯩ ꯃꯔꯝꯒꯤ ꯑꯗꯨꯗꯤ ꯀꯩꯗꯧꯕꯒꯤ ꯌꯥꯎꯕ ꯌꯥꯔꯣꯏꯗꯅ ꯃꯣꯏ ꯔꯤꯖꯟꯗꯤ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯕꯗꯕꯨ ꯃꯣꯏ ꯍꯥꯎ ꯑꯦꯔꯦꯁ ꯇꯧꯔꯒ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯁꯪꯉꯒ ꯂꯩꯔꯦ ꯑꯗꯨ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯣꯏꯔꯒ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕꯅꯦꯕ ꯃꯣꯏꯅ ꯍꯥꯏꯕꯗꯤ ꯄꯨꯡ 5ꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯣꯏꯕ ꯃꯇꯨꯡꯗ ꯊꯥꯗꯣꯛꯑꯒ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯄꯨꯡ 5ꯁꯦ ꯃꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ 5:30ꯗ ꯃꯣꯏ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔꯗꯁꯨ ꯃꯣꯏ DMC ꯇꯧꯕꯗꯨꯁꯨ ꯇꯧꯗ꯭ꯔꯦ ꯇꯧꯗꯕꯗꯨꯗ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯔꯒ ꯂꯩꯔꯒ ꯑꯗꯨꯒ ꯃꯣꯏꯅ ꯍꯧꯖꯤꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯅ ꯆꯠꯇ꯭ꯔꯤꯕ ꯐꯥꯎꯗꯤ ꯑꯩꯅ ꯑꯦꯅꯤ ꯃꯐꯝ ꯆꯠꯄ ꯑꯩꯅ ꯑꯦꯅꯤ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯤꯕ ꯃꯣꯏ ꯀꯣꯟꯁꯇꯦꯕꯜ ꯑꯅꯤꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯅꯤꯒ ꯅꯨꯄꯥ ꯑꯅꯤꯒ ꯇꯥꯔ ꯂꯩꯍꯟꯅꯤꯁꯤꯅꯦꯕ ꯑꯩꯅ ꯀꯩ ꯃꯔꯝꯒꯤ ꯂꯩꯍꯟꯗꯣꯏꯅꯣ ꯅꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯅꯣ ꯍꯥꯏꯕꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯔꯤꯒꯤꯅꯣ ꯃꯊꯛꯀꯤ ꯑꯣꯔꯗꯔꯅꯤ ꯑꯗꯨꯝ ꯍꯥꯏꯂꯦꯕ ꯃꯣꯏꯁꯨ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯕꯅ ꯃꯣꯏ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯃꯨꯛꯅꯔ ꯈꯣꯠꯅꯔꯒ ꯅꯨꯃꯤꯠ 2-3 ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ MCIYꯅ ꯁꯦꯝꯕ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯗꯥ ꯍꯣꯏꯒꯤ ꯃꯣꯏꯒꯤꯁꯨ ꯑꯃ ꯑꯩꯈꯣꯏ ꯁꯤꯗ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯀꯩꯀꯥ ꯌꯥꯎꯖꯈꯤꯕꯅꯤ ꯃꯣꯏꯁꯨ ꯗꯦꯠ 22ꯗ ꯆꯪꯉꯛꯑꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯃꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯂꯤꯕ ꯃꯌꯥꯝꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯩꯅ ꯕꯤꯟꯗꯥꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒꯁꯨ ꯑꯃꯨꯛ ꯃꯣꯏꯗ ꯍꯥꯏꯔꯦ ꯅꯣꯏꯅ ꯊꯝꯕꯗꯤ ꯊꯝꯃꯤꯕ ꯄꯣꯠꯁꯤꯒꯤ ꯑꯩꯁꯨ ꯍꯪꯕ ꯌꯥꯕ ꯏꯁꯥꯒꯤ ꯔꯥꯏꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯂꯦꯟꯁꯤ ꯂꯧ ꯍꯥꯏꯕꯗ ꯀꯝꯄ꯭ꯂꯦꯟꯁꯨ ꯂꯧ ꯌꯥꯗꯕꯤ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟ ꯁ꯭ꯇ꯭ꯔꯤꯛꯇ ꯑꯃꯨꯛ ꯆꯠꯂꯀꯥꯟꯗꯨꯗꯁꯨ ꯑꯗꯨꯕꯨꯗꯤ ꯃꯌꯥꯝꯅ ꯃꯦꯗꯤꯌꯥꯗꯁꯨ ꯎꯕꯤꯔꯝꯃꯅꯤ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔ ꯍꯥꯏꯕ ꯃꯐꯝꯁꯦ ꯌꯧꯕꯗ ꯃꯣꯏꯅ ꯐꯣꯟ ꯇ꯭ꯔꯦꯛ ꯇꯧꯔꯒ ꯅꯪ ꯀꯥꯏ ꯂꯩꯔꯤꯅꯣ ꯁꯤꯅꯤ ꯑꯩꯅ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔꯗ ꯂꯩꯔꯤ ꯍꯥꯏꯔꯦ ꯀꯩꯗꯧꯕ ꯂꯩꯔꯤꯅꯣ ꯀꯩ ꯚꯤꯛꯇꯤꯝꯗ ꯑꯩꯅ ꯀꯔꯤꯝꯇ ꯅꯠꯇꯦ ꯏꯃꯥ ꯃꯌꯥꯝꯁꯦ ꯃꯣꯏ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔꯗꯨ ꯌꯦꯡꯒꯦ ꯍꯥꯏꯕꯩ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯃꯣꯏ ꯑꯗꯨꯗꯁꯨ ꯃꯣꯏꯒꯤ ACPꯒꯤ ꯍꯣꯏ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯑꯃꯨꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯔꯂꯤꯌꯥꯃꯦꯟ ꯁ꯭ꯇ꯭ꯔꯤꯛꯇ ꯑꯃꯨꯛ ꯄꯨꯁꯜꯂꯀꯥꯟꯁꯤꯗ ꯃꯣꯏ ꯍꯥꯏꯁꯦ ꯑꯩ ꯀꯦꯝ ꯂꯦꯡ ꯑꯣꯠꯀꯅꯨ ꯌꯥꯝ ꯀꯟꯅ ꯆꯠꯀꯅꯨ ꯅꯪ ꯏꯝꯐꯥꯜ ꯊꯣꯛꯇ꯭ꯔꯤꯐꯥꯎꯗꯤ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯁꯨ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯦ ꯑꯗꯨꯗꯁꯨ ꯑꯩꯅ ꯅꯣꯏꯗꯁꯨ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯊꯥꯡꯒꯠꯀꯦ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯅ OC ꯀꯣꯄꯤ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗꯗꯤ ꯄꯤꯌꯨ ꯌꯥꯗꯦ ꯄꯥꯔꯂꯤꯌꯥꯃꯦꯟ ꯁ꯭ꯇ꯭ꯔꯤꯛꯀꯤꯅ ꯂꯧꯗꯤ ꯂꯧꯍꯧꯋꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯇ ꯊꯥꯏ ꯑꯗꯨꯗꯒꯤ ꯋꯨꯃꯦꯟ ꯀꯃꯤꯁꯟ ꯊꯥꯈ꯭ꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯕꯁꯨ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯗꯥ ꯍꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯁꯨ ꯇꯁꯦꯡꯅ ꯍꯌꯦꯡꯅꯦ ꯍꯥꯏꯕ 22ꯗ ꯇꯧꯒꯗꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯁꯨ ꯑꯃꯨꯛ ꯌꯥꯗꯦꯅ ꯀꯦꯟꯁꯦꯜ ꯇꯧꯕꯤꯔꯦ ꯀꯦꯟꯁꯦꯜ ꯇꯧꯔ ꯃꯇꯨꯡꯗ ꯑꯃꯨꯛ 23ꯗ ꯌꯥꯅꯔꯦ ꯍꯥꯏꯔꯦ ꯌꯥꯅꯕꯁꯤꯗ ꯑꯃꯨꯛ ꯃꯣꯏꯅ ꯑꯌꯨꯛꯇ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯅꯪ ꯄꯥꯔꯂꯤꯌꯥꯃꯦꯟ ꯁ꯭ꯇ꯭ꯔꯤꯛꯇ ꯍꯥꯟꯅ ꯂꯥꯛꯑꯣ ꯁꯤꯅꯤ ꯑꯗꯩꯗ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯛꯀꯦ ꯍꯥꯏꯔꯦ ꯂꯥꯛꯀꯦ ꯍꯥꯏꯔ ꯀꯥꯟꯗꯨꯗ ꯑꯃꯨꯛꯁꯨ ꯍꯟꯖꯟꯅ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯅꯪ ꯄꯥꯔꯂꯤꯌꯥꯃꯦꯟ ꯁ꯭ꯇ꯭ꯔꯤꯛꯇ ꯄꯨꯡ ꯀꯌꯥ ꯌꯧꯔꯛꯇꯣꯏꯅꯣ ꯁꯥꯔ ꯍꯣꯏꯅ ꯍꯥꯏꯕ ꯄꯨꯡ 11:30 ꯑꯩ ꯌꯧꯔꯛꯀꯦꯅ ꯍꯥꯏꯔꯦ ꯑꯗꯨ ꯍꯥꯏꯔ ꯃꯇꯨꯡꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯕ꯭ꯔꯤꯟꯗꯥꯕꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯏꯟꯁꯄꯦꯛꯇꯔꯅꯦ ꯍꯥꯏꯕ ꯁꯟꯇꯣꯁ ꯀꯧꯕ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯁꯨ ꯁꯦꯝ ꯍꯥꯟꯅ ꯗꯦꯠ 12ꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯃꯥ ꯃꯊꯛꯇ ꯑꯩꯒꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗꯣ ꯀꯥꯈꯠꯂꯒ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯃꯦꯗꯥꯝ ꯍꯟꯗꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯁꯨ ꯁꯤꯅꯤ ꯑꯩꯅ ꯀꯩ ꯃꯔꯝꯒꯤꯅꯣ ꯅꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯁꯦ ꯃꯊꯛꯀꯤ ꯑꯣꯔꯗꯔꯅꯤ ꯑꯗꯨꯝ ꯍꯥꯏꯕ ꯃꯊꯛꯀꯤ ꯑꯣꯔꯗꯔ ꯍꯥꯏꯕ ꯄꯣꯠꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯍꯥꯏꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯁꯦꯟꯇꯔꯅ ꯑꯩꯈꯣꯏ ꯁꯨꯖꯥꯇꯥ ꯀꯅꯥꯅꯣ ꯈꯪꯕ ꯅꯠꯇꯦ ꯁꯨꯖꯥꯇꯥꯗ ꯀꯔꯤ ꯏꯔꯥ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯃꯣꯏꯅ ꯁꯣꯟꯗꯒꯤ
ꯃꯅꯤꯄꯨꯔꯗꯒꯤ ꯀꯩꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯕꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯈꯜꯂꯤ ꯃꯣꯏꯅ ꯍꯥꯏꯗꯣꯛꯑꯁꯨ ꯌꯥꯗꯦ ꯃꯊꯛꯀꯤ ꯑꯣꯔꯗꯔꯅꯤ ꯍꯥꯏ ꯂꯩ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯁꯨ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯠꯍꯟꯗ꯭ꯔꯦ ꯑꯩꯁꯦ ꯌꯥꯎꯍꯟꯕꯤꯗ꯭ꯔꯦ ꯗꯦꯠ 23ꯒꯤ ꯃꯤꯌꯥꯝ ꯑꯄꯨꯟꯕ ꯂꯨꯞ ꯑꯇꯩꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯃꯣꯏꯁꯨ ꯊꯦꯡꯉꯦ ꯄꯥꯡꯊꯣꯛꯄꯗ ꯄꯨꯡ 2ꯗꯩ ꯍꯧꯒꯗꯕ ꯄꯣꯠꯇꯣ ꯆꯟꯅꯩꯅꯕ ꯃꯌꯥꯝꯅ ꯃꯣꯏꯁꯨ ꯄꯨꯡ 3 ꯃꯈꯥꯏꯗꯩ ꯍꯧꯗꯣꯛꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯁꯨ ꯌꯥꯎꯍꯟꯗꯕꯅ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯀꯃꯥꯏꯅ ꯇꯧꯔ ꯌꯥꯅꯤꯒꯦꯅ ꯑꯗꯨꯁꯨ ꯃꯣꯏꯒꯤ ꯑꯉꯩꯁꯦ ꯌꯦꯡꯉꯣ ꯕꯤꯟꯗꯥꯕꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨꯅ ꯇꯦꯛꯁꯤꯗ ꯍꯥꯞꯄ ꯄꯨꯔꯕꯅꯦꯕ ꯇꯦꯛꯁꯤꯗ ꯍꯥꯞꯄ ꯄꯨꯔꯒ ꯌꯧꯔꯝꯗꯥꯏꯒꯤ ꯃꯤꯅꯤꯠ 30 ꯃꯨꯛꯇꯪ ꯉꯥꯏꯔꯀꯥꯟꯗꯨꯗ ꯃꯣꯏꯒꯤ SCP ꯃꯣꯏ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯗꯒꯤ ꯁꯦꯛꯇꯔꯗꯒꯤ ꯑꯗꯨꯗꯒꯤ ꯐꯣꯟ ꯇꯧꯔꯒ ꯃꯥꯅ ꯀꯗꯥꯏ ꯌꯧꯔꯒꯦ ꯍꯥꯏꯔꯦ ꯑꯩ ꯁꯥꯏ ꯌꯧꯁꯤꯜꯂꯛꯇꯣꯔꯦ ꯂꯥꯛꯑꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯍꯦꯛ ꯑꯗꯨ ꯊꯝꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯀꯣꯟꯁꯇꯦꯕꯜ ꯇꯣꯡꯉꯤꯕꯗꯨꯅ ꯑꯃꯨꯛ ꯃꯦꯗꯥꯝ ꯃꯣꯏꯒꯤ SHO ꯃꯣꯏ ꯕꯤꯟꯗꯥꯕꯣꯟ ꯄꯨꯂꯤꯁꯀꯤ SHO ꯍꯜꯂꯛꯑꯣ ꯍꯥꯏꯁꯤꯅꯦꯕ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯇꯥꯏꯞꯇ ꯔꯨꯝꯗ ꯊꯝꯕꯤꯗꯣ ꯑꯗꯨꯝ ꯊꯝꯃꯦꯕ ꯃꯁꯤ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯉꯥꯡꯅꯤꯡꯗꯦ ꯇꯧꯅꯤꯡꯗꯦ ꯇꯁꯦꯡꯅ ꯑꯁꯦꯡꯕ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯉꯥꯡꯉꯣꯏꯒꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯇꯧꯕꯇꯕꯨ ꯃꯥꯏꯀꯩ ꯃꯔꯤ ꯆꯠ ꯌꯥꯗ꯭ꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯥꯔꯃꯤꯅ ꯇꯧꯔꯛꯏꯕ ꯅꯦꯆꯔ ꯃꯌꯥꯝꯁꯦ ꯃꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯣꯕ ꯃꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯀꯩꯁꯨ ꯋꯥ ꯉꯥꯡꯉꯣꯏꯒꯦꯕ ꯃꯣꯏꯒꯤ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯗꯅ ꯄꯥꯈꯠꯂꯒꯗꯤ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯁꯔꯀꯥꯔ ꯑꯅꯤꯁꯤꯅ ꯑꯆꯨꯝꯕ ꯊꯕꯛꯇꯣ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯊꯣꯛꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯏꯆꯥ ꯏꯁꯨ ꯇꯧꯗꯅ ꯌꯨꯝꯗ ꯂꯩꯕ ꯑꯗꯨꯕꯨ ꯏꯔꯝꯗꯝ ꯏꯔꯩꯕꯥꯛꯁꯤꯅ ꯂꯨꯏꯀꯣ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯅ ꯂꯨꯏꯀꯣ ꯍꯥꯏꯗꯅ ꯊꯣꯛꯑꯕ ꯄꯣꯠꯇꯨꯗ ꯉꯁꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯇꯁꯦꯡꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯦ ꯑꯩꯁꯨ ꯑꯆꯨꯝꯕ ꯐꯤꯔꯦꯞ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯧꯔꯒ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯊꯤꯒꯠꯈꯤꯅꯤ ꯑꯥꯏꯟꯒꯤꯗꯁꯨ ꯊꯣꯡꯗꯁꯨ ꯆꯪꯉꯒ ꯊꯤꯈꯤꯅꯤ ꯃꯔꯝꯗꯤ ꯃꯤ ꯑꯃꯕꯨ ꯀꯩꯁꯨ ꯅꯠꯇꯕꯗ unnecessary harassment ꯅꯨꯃꯤꯠ 19ꯅꯤ ꯊꯝꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯣꯗꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯂꯥꯜꯂꯒꯁꯨ ꯂꯥꯟꯕ ꯄꯣꯠꯇꯣ evidence ꯄꯤꯌꯣ ꯍꯥꯏꯗꯅ ꯀꯝꯄ꯭ꯂꯦꯟ ꯂꯧ ꯍꯥꯏꯕꯁꯨ ꯂꯧꯕ ꯌꯥꯗꯕ ꯁꯤꯕꯨ ꯃꯤꯑꯣꯏꯕꯒꯤ ꯔꯥꯏꯠꯇꯨ ꯌꯥꯝ ꯊꯤꯅ ꯃꯠꯄ ꯄꯣꯠꯅꯦꯕ ꯃꯁꯤ ꯃꯜꯍꯟꯅꯤꯡꯗꯦ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯁꯨꯒꯨꯝꯅ ꯑꯃꯠꯇ ꯇꯧꯕꯤꯒꯅꯨ ꯑꯆꯨꯝꯕ ꯇꯧꯕ ꯄꯣꯠꯇꯣ ꯆꯨꯝꯕꯒꯤ ꯇꯧꯖꯁꯅꯨ ꯅꯣꯏꯁꯨ ꯆꯨꯝꯅꯕ ꯁꯦꯝꯗꯣꯛꯎ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯃꯤꯗꯤꯌꯥꯗ